पाउसेदे युम्फम ओइबा मरोइबा पाउ खरा अपडेट तौजरी मणिपुर जो कम्युनिटी ट्रांसमिशन रिस्क वांगना लेire लॉकडाउन की कंगलोन थुगाइबसिंग पुलिस ना फादुना फाइन थेनख्रे मणिपुर सिन बथुंगबदा ngarang नुमित जुंगबा मतुंग पुंग अनि दगे नुमित 8 नि चथगदबा टोटल लॉकडाउन चथरिङै मनुंगदा ngasi ayuktagi Imphal East amadi Imphal West district police na sensitive oiba mafam kayada central government amadi state government na piba guideline thugaibasinggi mathakta akan bathabak lokhutkhi lockdown ga loidana district ani asidasu masigi deputy commissioner singna curfew gi athingba lauthokhrabani curfew gi athingba ase state asigi district pung amaktasu magi deputy commissioner singna lauthoktuna sathangadabani haire lockdown amadi curfew na tangai phadaba activity sing komthok hanbana lambida kangkong ani yauna gari sing chenakhi athingba yaudaba dukan sing amadi atai activity sing thong hangnakhi bank sing mausagom thong hangnakhi lambida thorakpa miyoi sing covid-19 gi guideline ngaknabo henkalakpa ui mi kudimak face mask uppa aduga social distancing ngakna satpa unakhi bank amadi lenga ki loisang ayamba thong hanglabasu mi kabagi sangdi yamna hanthaki bank amadi office sangbada hand sanitizer supply tawba yauna temperature screening tawkhi marakasida nauna yangna covid-19 stage da sandoraliba asi community transmission ki thakta leire haina research work ki matung inna phongdorakle research work asi ki formula matung inna Manipur da community transmission asi sa da humdra taru ki changda Delhi ki mathangda ahum suba Khwaidagi Wangba state sing ki manungda leire haire Delhi da sa magani phum doi aduga Telangana da sa ma kungani thoi yodana formula asi ki matung inna community transmission leire haire Marakasida August 10 da assembly Koukhre Manipur ki governor Dr. Azma Heptullah na ngasi thokiba wafongsi amada Tramathoi suba Manipur Legislative Assembly Tramathoi suba mifam August 10 ge pung ayuk pung Tramathoi da Imphal da leiba assembly hall da phamnana bajathang thokre atopa pau amadana Karbar walasingna pochai gi mamal louningbata Louri Haujik malem pumbada COVID-19 ki akan balan thengkan na thengnar ngai cherak asida Karbar walasingna khusim ki pochai mamal thang bagi awaba thengna libase kokna phalengak na hotna biduna met chamber of commerce amadi price fixation committee mapung phana mathau tawna ba akan na thorang sing lakhot pio haina kaksing khunai chakwan baluk ki information secretary asem boris na thadorok pa cherol amana haire cherol aduna makha taraduna lengak asina pochai ki mamal hiana jon ba yaroi haina chinda laurabasu akan na thorang lepi daba jon ga da pochai ki chapchaba niyam sem dabana ngahek leitana Karbar walasina launing bata tawduna leire haire arobida content sing asiki maroi pau khara hasi pau dum sari pa Manipur Local News YouTube channel amade Facebook page asidagi yengbiri bapuna mappo thaga chari loinana channel asina dom da kanara badi subscribe like and share tawba kawi gunu puna mappo amuka hanna thaga chari